Keishamthong Kendragi NPP Mirep MLA Jayantakumar की Garidagi Kani KG Kuntraga Mari Fare Hauzik Sathari Bataragani Thuisuba Manipur Legislative Assembly की मिखल असिदा Keishamthong Kendrada NPP की Mirep ओइरिबा Sitting MLA Langpok Lakpam Jayantagi Garidagi Napna Kani KG Kuntraga Mari Fare Haire MLA Langpok Lakpam Jayanta Hauzik NPP की Working President su ओइरिबाने Thogdok asigi matangda press na phangba paugi matungin ngarang nongalamdai pung 4:30 rom tabada assembly mikhal ga mari lainana SP NAP ke supervision makhada Manipur gi tongan ba district singda drug trafficking gi mayokta NAP Manipur gi team singna leptana satharakpa drive ki manung channa Imphal Ukhrul lambida surprise frisking amasung checking sathakhe NAP ki team maduna frisking amasung checking satharingaida Ukhrul lomdagi yamna singna ningai oiba mawongda Scored yaugdaba flag post thetpa Toyota Fortuner MN06 LA 3456 lamlai area da lakpa ubadagi khamna bhai khe maduda gari adu khambagi mahuta speed yangna thauruga mafam madudagi nanthokna bahona khe maduda nap ke team singna gari adu tanaraga khurai ningthobung jaga da namduna khaman khe gari adu bu thaurokiba driver aduna Imphal East ki kongpal Chingangbam laikai dagi salam gogen sahi kuntraga taruk apokba bobi kawe gari adu check tobada gari adu ge maning thangba sarukta tongan ba bag anida kani kg kuntraga mari yawram khe kani sing adu tongan ba packet kuntraga mari da hablakhi banai kani ga konana faraba gari adu Imphal West ke Keishamthong oinam laikai dagi hogji Keishamthong kendra da NPP ge Mirep oidiba sitting MLA Langpok Lakpam Jayanta apokba laikhidraba Vargat Chandragi Mingda Laivane Faraba Gari Adugi driver Salam Gogenda Wahang Pahong Chatabada Mahak Masamag interstate drug trafficker ne Mamang dasu kayarakhana drug puthok pusingi thabak kayarak taukre ngasi ayuktasu Molno mamasung Solfel Hill Range area dagi miyoy amadagi Kani singadu Guwahati da laiba atopa ezen amada thakina ba mahak kaloina ba miyoy amada sinana ba purakhibane miyoy adu dagi gari yauna Kani singadu fagat loinana Makha taba investigation gidamak na PS ta case ama register tawre haire AR na lalhoba pharubage wahuda miyam na PS ta thomjin khre tiar gas kap khre ngarang ayuk Chandel district ke salukta leiba kuntraga tare suba Assam Rifles ki kangbu amana chakpi karong area dage chingi laloglup amagi kadar nipan nongmai manga ga konana faraba matung sugnu PS ta sinana ba hotna bada chakpi karong dage Masing yamlaba nupi singna Sugnu police station da attack tawna bahona rakpada police ka chawna mukna khre nupi mayamgi mo badu control tawna bahona bada police na tear gas masing khangdana kap khre thogdog adu ki matang da police tagi phangba pauna hai ngarang nungthil pung 2:30 rom tarakpa duaida sulukta leiba kuntra ga taret suba AR gi kangbu amana chingi lalobani haiduna miyoi nipan nongmiga konana Sugnu PS ta sinana ba PS manung da sanglakhe tanja adu da makhoi nipan adu Phakre khanglaba chakpi karong area dagi masing yamlaba miyoi singsu ikan kanadana PS tamna thomjilaktuna AR na phakriba sing adu michamne makoi bu thadokadabani haiduna akanba mawongda protest tawrakhe miyam aduna PS tamna attack tawnaba akanba mawongda protest tawrakhe miyam aduna PS tamna attack tawnaba honarakpada police ki maikei dagi mob adu control tawnaba amade masa ngak thoksenaba haiduna tear gas cell masing khangdana kapkhe tungda irang adu laksin baga loinana AR team maduna lalauba sing adu thobal tamna puraga chatkhi haire press na phangba source amagi matungin na kuntra ka taret suba AR na fakraba lalaubani haiba miyoi nipan adu thobal district ki manungda laiba AR gi post natraga PS amada thamli haire ANTA gi general secretary Jamring wanglum na press ta thadorok pachero lama da hairi bade ngarang nung tilpung ahum lom tabada Sugnu PS ta thoki bairang adu da Manipur police commando sing na nupi sing da tear gas cell amasung Stun bomb sing kapsin duna chathagiba thawong adu awang ba thakta condemn tawre police ki action adu da nupi mayam amasu asok apan nanglay ngarangi nupi singi irang adu salukta laiba kuntraga taret suba AR na ngarang ayuk angan bada chakpi karong PS ki manung chanba chakpi karong khupi village dagi miyoi nipan phajin khiba adu condition amata yaudana thadok pira u haina PS ta wakat padu dagi thoglakpane security forcing na chingi miyam gi case handle tawbada Marai ani longbagi thawong satharakpa si yaning day mi phajin khibadu chakpi karong area da oibana chakpi karong PS da wari watai sanaraga ingna sikna nupi sing asokapan yahundana santai na ba puraklamba yavane lakleba March manga da pangthokodorba mikhal asigi yenglaga
41 Sandel AC Mikhal Ingna Chingna Pangthoknaba Phajinkraba Miyoi Nipan adu athuba matamda Chakpi Karong PS da sinabaga loinana Makoibu condition amata yaudana thadokadabane Karigumba hairiba si thabak oina pangthoktrabadi 39 suba AR amasung Chakpi Karong PS na pamdaba thokdoksing thoklakpagi aphapata pumbagi daita pugadabani hainasu ANTA ge cherol asina makha tare Kharkiv thadoklo pung nipan phabugi manungda akaknaba mafamsing yaunaba chatlo India Ukraine gi nongpok thangbada leiba leibak asigi ani suba khwaidagi chawba city Kharkiv ta Russia gi lan hena kansilakpa maramna city aduda leiba Indian National Pumnamak makhoigi soi ngamdanabagi damak khudaktagi mafam adu thadoknanaba khangankhre tweet amada Indian Embassy aduna makhoibu ngarang thenglabada numidang wairam Ukraine gi matamda pung taruk phawbagi manungda Pesochin Babaye natraga Besliu Dobka yauna bachat kadabani hairakhe masi Kharkivta leiriba Indian National Pumnamakta thuba advisory ne makoigi safety amasung security gi damak makoi soidana makhudaktagi thadokadabane hek yariba makai thuna Pesochin Babaye amasung Besliu Dobka da chatlo phibam pumnamaki makhada makoi ase Ukrainian time pung 19 phawbugi manung da soidana mak hairiba settlement sing asida yauna bachat kadabane luraba talaksida national flag paiduna Indian mahiroi singna Ukraine station sing tamna khongna lakle lan nanglaba Ukraine gi Kharkivta atai leibak singdagi yamlaba mahiroi singa loinana India dagi mahiroi sing amasung worker singna India gi national flag adu paiduna hingba changbage khudong thiba marakta khwaidagi nakpa railway station adu tamna khongna lakli haina mahiroi amagi mapa Venkatesh Raisiar na Karnataka gi Haveri da PTI da phongdokhe Indian chatret yauna miyoi lising amaromna India gi phiran paiduna railway station adu tamna chatle miyoi sing aduna makhoina lotuna leiriba bunker sing adu dagi kilometer 3 lapa railway station adu da khongna chatle hawjik mafam adu da chatnaba gari sing phangdre Joe Biden na Vladimir Putin bu Ukraine da landabagi chairak phangangani haina wasakre Moscow gi forcing na Ukraine gi city sing da nongchubagum missile sing attack sathagiba amasung Laiva ke konong ke paisinanaba thorang tawrakhibaga loinana US President Joe Biden na malem gi sawatpa phangnaba honaduna Ukraine da landanabagi damak Russia ge President Vladimir Putin bu mamal ama pihanduna chairak pigani haina ngarang wasakre US Congress ki apunba session amagi mamangda thoktuna President Biden na Russia gi lanna khudong thialaba international order ngangnaba apunba athingba ama pinaba appeal tawki amasung Putin gi laingak adubu Mapanggal kangkhat haliba Russia ge achou asang senjau paiba singda makhoigi luxury yacht sing amasung private jet sing phajin gani haina warning tawkhre numit taruk nigi mamangda Russia ge Vladimir Putin na mahakna apamba mongda tawba ngamgani haina lana khanduna free world ge yumpham adumak nikna bohna khe Ukraine bu amasung malem bu mahakna makon konsinba ngamgani haina yamna sathina lana khankhe adubu madugi mahuta hojekti mahak kaidongaida khankidaba natraga wakhanna phauba lamba phangkidaba maongda Ukraine gi miyam mayoknare haina Biden na haikhe Russian institution khaktagi mathakta natana Putin masamaki mathakta sanction thamjinanaba Europe ki lusingba singa khongbu semkhraba US ki Biden na Russia gi landaba dugi mayokta apunba paukhum adu utkhe Ukraine gi mathakta Putin gi attack adu mangjangnona thorang tawkhibani amasung makhoida karimata kaihokidaba nei mahakna diplomacy gi honaba singbu hanna yakhide nongsup amasung neto na paukhum piba ngamlagloi haina mahakna khankhe masigi chamber asida yumda aikhoibu mahakna nakpak tahanba ngamgani laibak asibu machet tahanba ngamgani haina khankhe mahakna Europe ta aikhoibu su machet ani thokna khaidokpa ngamgani khankhe masida Putin mapung phana lalei aikhoigi thorang tawre aikhoi amata oina punsile haina Biden na haikhe Putin amasung mahake senjau paiba khongbu sing adu sairak phangdana khak satkhiroi aikhoigi itihasta masigi para adu tamlakre haina mahakna haikhe US President aduna Putin bu sogaliba senjau paiba Russian singda hakthengna kihankhe makhoigi sen paisinduda thamlaga amasung nongchupta nungaina punsi lelaga makhoina Putin bu sogatle Russia gi senjau paiba sing amasung masigi hingsa gi lainga kasidagi dollar billion kaya lauriba karap lusingba sing adugi maphamda ngasi numidang ayakna haire makhoigi yacht sing makhoigi luxury apartment sing makhoigi private jet sing phangnaba amasung seize taunaba aikhoina European ally singa sungsinnare haina Joe Biden na haikhe adubu mahaki warol adu asengbade Joe Biden gidamak mahaki mayum leibak America gi political amasung economic gi phibam sarakhidaba tha kaya gi matungda mahaki
presidency adu anoba energy na amuk mapangal kangkhat hananabagi khudong chaba tanja ama oina sizinabani haina unare aroi bada tabiri bapum namakpu thagat jare.